Meitei Meetei bu ST lista chalhanabagidamag thabak sing kumang yangsanaba High Court of Manipur gi Acting Chief Justice Oiramba Justice MV Muralidharana Center da recommendation thau haina Manipur lengakta direction pi kiba order adu High Court of Manipur na kakthatkrai recommendation asi Meitei Tribe Union na thangalakhiba petition ama ngarang Justice Golmai Gaiful Silugi bench na khanabada kakthatkibani Recommendation asi maruoina mamang the Supreme Court ki Constitution bench amana ST lista furup ama chanba natraga chandabagi matang da judiciary na direction piba yaroi masidi president ki firep ni haina recommendation asi chatnaba yaroi haina fongdokpa leikibagi matung inna kakthalakpani hairi Panbayabadi Justice Muralidharan na mamang chegi Mars kuntareta Manipur lengakta recommendation thanaba direction pikibani Direction asi hek pikiba matung Manipur Legislative Assembly ki Hill Area Committee ki Chairman na Supreme Court ta wakat kiba lekrabani